US President Trumpna Indiada Sada Yankhaigi Tariff Lauthokhraba matungda Modina Trumpgi mafamda Paokhum oina akanba wahai wata kaya ama sizinaraga madugi oiba reaction phongdokhre. Donald Trumpgi khongthang aduda Paokhum oina Prime Minister Modina US na thamlakpa tariff khudimak asi mayoknabagi damakta sem saraga leire haina phongdokhibani. Prime Minister Modina asumna Trumpda phongdokhi madudi matam pumnamakta India na leibak miyamgi oiba interest na mangda thamlaga thabak tawgani. Masida India na tawba thabak thoram sing asida yaningde haiduna tariff natragana penalty na singba kaya ama thamjilakpa taragasu masida India lengakna akiba leite masi khudimang asi thengnaba ngamnabagi damakta sem saraga leire masida thauna phana mayok yagani haina su Trumpda phongdokhibani. Russiadagi thau amadi langi khusugulaising lei haibagi damakta US ki President Trumpna India da Sada Yankhaigi Tariff Lautholakpa sida India da tungda sogalakadabasing asi leiba taragasu leibak asigi leiriba laumi sing amadi tungan small scale industry sing asi ngaktuna thamnabagi damakta India na tariff ki khudong sadabasing asi akiba leitana khudimak asi mayok yagani haina su phongdokhi. India na tawriba thabak thoram sing asi leibak miyamgi oiba interest da amadi miyamgi yaifanaba haiba asina mang thaduna tawbani amasung masida atopa leibak amatana khut thingjinbagi right leite haiba asini. Aduna USA gi tariff ki khudong sadaba asi mayoknaba ngamnaba honabada India na masida kaidawnungda laumi sing ngami sing amadi dairy farmer sing gi oiba interest da compromise tawroi. Maram aduna tariff sing asi thengnaba ngamnaba honabada India na sangadaba senpham khudimag asi India lengakna puthoknaba sem saraga leire haina Trumpda Modina singnakhi. Nakalamaramdasu Trumpna India da Sada Yankhaigi Tariff Lauthokhraba matungda numit nini muki mamangda White House da paumi singna President Trumpda wahang ama hangki madudi karigumba India na Russia dagi thau leiba asi lepa taragadi India gi mathakta thamkhiba tariff sing asi handokadra haina hangba wahang amagi Paokhum piba aduda President Trumpna haujikmaki oinadi madugi matangda wafam amata haiba ngamde masigi matangda knowledge leite haina phongdokhibani. Makha taba oina paumi singi wahangda USA nasu Russia dagi critical mineral kaya ama haujik phauba import tawri masina kamdawbano haina wahangi Paokhum piba aduda President Trumpna madugi matangda aihak knowledge leite USA na Russia dagi leiba polam singi matangda su kupna makhata na yengsilagani haina su walai thokhiba asini. Asumna Trumpgi handak India da thamlakhiba tariff ki matang asida masina kari Cheitheng phangba yabagi haiba taragadi India amasung USA gi mari asi hokhiba chahi 10 rom asida khwaidagi fattaba haibadu oihalle. Akhang ai singna phongdokhibada Trumpgi tariff na India gi textile da pharmaceutical da amadi processed food ki sector kaya amada sohalakpa yai haiba asini. Asumna US ki tariff asina India da kari Cheitheng sing phangba yabagi haibasigi matang asida aikhoina nainaba yaba amana karigumba USA na India da kihanmadagi Russia gi thau asi leiba lepa tarabadi India gi fuel gi billadu kaya yamna wangani. India na thau asi karamba leibaktagi leigani Arab ki country singdagi leigadra natragana USA dagi leigadra karigumba USA dagi thau asi leibagi condition lakpa taragadi tasiyengna USA di mamangda Pakistan ga thau asi puthokminabagi yanaba amasu leikhibana maram oiraga India gi khwaidagi yaknaba leibak Pakistan dagi thau asi leibaga chap manare masi India na hekti yakadra haibasigi matang asini. Adubu haujik oiriba fibam masida USA gi President Trump na phongdokhibagi matung inadi India amadi USA anigi marakta leiriba haujik oiriba condition asi leikhai tadri fawadi US India anigi marakta trade negotiation ama pangthukani haina tawramba adusu makhata na wari chanaroi haina phongdokhiba leikhrabani. Aduna matang asida lakseningba wafum adudi Russia dagi thau leibagi matangda India gi mayokta America na akanba thabak kaya ama satharakduna kihalakhiba maram asidagi India na karigumba Russia gi thau asi leiba adu tokpa tarabadi leibak asigi fuel gi billadu kayam yamna wangani haibasida wahang lai masigi matangda nainabasi adukimatik darkar oi.
ꯆꯠꯂꯤꯕ ꯁꯦꯟꯕꯥ ꯆꯍꯤ ꯑꯁꯤꯗ US dollar billion 7 ꯑꯃꯁꯨꯡ ꯃꯊꯪꯗ US dollar billion 12 ꯐꯥꯎꯕ ꯑꯁꯤ ꯌꯧꯔꯕ ꯌꯥꯏ ꯍꯥꯏꯅ ꯑꯦꯛꯁꯄꯔꯠꯁꯤꯡꯅꯁꯨ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯁꯤꯅ ꯍꯥꯏꯅꯤꯡꯂꯤꯕ ꯋꯥꯍꯟꯊꯣꯛ ꯑꯗꯨꯗꯤ ꯏꯟꯗꯤꯌꯥꯅ ꯔꯁꯤꯌꯥꯗꯒꯤ ꯊꯥꯎ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯂꯩꯁꯤꯜꯂꯤ꯫ ꯃꯁꯤ ꯏꯪ ꯀꯨꯝꯖꯥ 2022ꯒꯤ ꯃꯇꯨꯡꯗ ꯏꯟꯗꯤꯌꯥꯅ ꯔꯁꯤꯌꯥꯗꯒꯤ ꯊꯥꯎ ꯑꯁꯤ ꯃꯁꯤꯡ ꯌꯥꯝꯅ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯔꯁꯤꯌꯥꯅꯁꯨ ꯏꯟꯗꯤꯌꯥꯗ ꯑꯇꯣꯞꯄ ꯂꯩꯕꯥꯛꯁꯤꯡꯗ ꯌꯣꯜꯂꯤꯕ ꯑꯁꯤꯒ ꯃꯥꯟꯅꯍꯟꯗꯦ, ꯍꯥꯏꯕꯗꯤ ꯔꯁꯤꯌꯥꯅ ꯏꯟꯗꯤꯌꯥꯗ ꯌꯣꯜꯂꯤꯕ ꯊꯥꯎ ꯑꯁꯤꯗ ꯗꯤꯁꯀꯥꯎꯟꯠ ꯑꯁꯤ ꯆꯥꯎꯅ ꯄꯤꯔꯝꯃꯤ, ꯍꯥꯏꯕꯗꯤ ꯃꯃꯜ ꯑꯁꯤ ꯍꯣꯡꯅ ꯐꯪꯏ ꯍꯥꯏꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯔꯁꯤꯌꯥꯅ ꯊꯥꯎ ꯌꯣꯜꯂꯤꯕ ꯑꯇꯩ ꯂꯩꯕꯥꯛꯁꯤꯡꯗꯒꯤ ꯏꯟꯗꯤꯌꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯔꯁꯤꯌꯥꯗꯒꯤ ꯊꯥꯎ ꯂꯩ ꯍꯥꯏꯕ ꯑꯁꯤ ꯇꯥꯛꯂꯦ꯫ ꯑꯗꯨꯕꯨ ꯏꯟꯗꯤꯌꯥꯅ ꯔꯁꯤꯌꯥꯗꯒꯤ ꯊꯥꯎ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯂꯩꯕ ꯑꯁꯤ USAꯅ ꯄꯥꯝꯗꯦ꯫ ꯃꯁꯤ ꯃꯔꯨꯑꯣꯏꯅ ꯔꯁꯤꯌꯥ ꯌꯨꯀ꯭ꯔꯦꯟ ꯂꯩꯕꯥꯛ ꯑꯅꯤꯁꯤꯒꯤ ꯂꯥꯟ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ USAꯅ ꯔꯁꯤꯌꯥꯗ ꯂꯥꯟ ꯑꯁꯤ ꯇꯣꯛꯅꯕ ꯇꯛꯁꯤꯟꯕꯗ ꯔꯁꯤꯌꯥꯅ ꯊꯧꯋꯥ ꯁꯥꯗꯕ ꯇꯥꯁꯤꯟꯅꯗꯕ ꯂꯩꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯔꯁꯤꯌꯥꯒꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯣꯏꯕ ꯏꯀꯣꯅꯣꯃꯤꯛ ꯄ꯭ꯔꯦꯁꯔ ꯑꯁꯤ ꯄꯤꯅꯕ ꯍꯣꯠꯅꯕꯗ ꯏꯟꯗꯤꯌꯥꯅ ꯏꯟꯗꯥꯏꯔꯦꯛꯠꯂꯤ ꯑꯣꯏꯅ ꯔꯁꯤꯌꯥꯗ ꯁꯧꯒꯠꯄ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ USAꯅ ꯄꯥꯝꯗꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯏꯟꯗꯤꯌꯥꯅ ꯔꯁꯤꯌꯥꯗꯒꯤ ꯊꯥꯎ ꯑꯁꯤ ꯂꯩꯕ ꯂꯦꯞꯅꯕꯒꯤꯗꯃꯛꯇ USAꯅ ꯏꯟꯗꯤꯌꯥꯗ ꯊ꯭ꯔꯤꯇꯟ ꯇꯧꯕꯅꯤ꯫ ꯃꯁꯤꯒꯤ ꯍꯤꯔꯝ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ USAꯅ ꯏꯟꯗꯤꯌꯥꯗ ꯊ꯭ꯔꯤꯇꯟ ꯇꯧꯗꯨꯅ ꯔꯁꯤꯌꯥꯗꯒꯤ ꯊꯥꯎ ꯂꯩꯕ ꯂꯦꯞꯂꯣ ꯍꯥꯏꯅ ꯏꯟꯁꯤꯜꯂꯛꯄ ꯇꯥꯔꯒꯗꯤ, ꯃꯁꯤꯒꯤ ꯃꯇꯥꯡ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯏꯟꯗꯤꯌꯥꯅ ꯔꯁꯤꯌꯥꯗꯒꯤ ꯊꯥꯎ ꯂꯩꯕ ꯑꯁꯤ ꯇꯣꯛꯄ ꯇꯥꯔꯒꯗꯤ ꯃꯁꯤꯗ ꯀꯔꯤ ꯀꯟꯗꯤꯁꯟ ꯂꯥꯛꯄ ꯌꯥꯕꯅꯣ ꯍꯥꯏꯕ ꯑꯁꯤꯗ ꯑꯃꯨꯛꯇꯪ ꯌꯦꯡꯃꯤꯟꯅꯁꯤ꯫ ꯏꯟꯗꯤꯌꯥꯅ ꯔꯁꯤꯌꯥꯗꯒꯤ ꯊꯥꯎ ꯑꯁꯤ ꯂꯩꯕ ꯂꯦꯞꯄ ꯃꯇꯝꯗ ꯔꯁꯤꯌꯥ ꯅꯠꯇꯕ ꯑꯇꯣꯞꯄ ꯂꯩꯕꯥꯛꯁꯤꯡ ꯏꯟꯗꯤꯌꯥꯅ ꯊꯤꯔꯛꯀꯅꯤ꯫ ꯃꯁꯤꯗ ꯃꯤꯗꯜ ꯏꯁꯀꯤ ꯂꯩꯕꯥꯛ ꯁꯥꯎꯗꯤ ꯑꯔꯥꯕꯤꯌꯥꯒꯨꯝꯕ, ꯏꯔꯥꯛꯀꯨꯝꯕ ꯅꯠꯇ꯭ꯔꯒꯅ USA ꯃꯁꯥꯃꯛꯇꯒꯤ ꯏꯟꯗꯤꯌꯥꯅ ꯊꯥꯎ ꯑꯁꯤ ꯂꯩꯔꯛꯄ ꯑꯁꯤ ꯃꯁꯥꯅ ꯑꯗꯨꯝ ꯇꯥꯏ꯫ ꯑꯗꯨꯕꯨ ꯃꯁꯤꯗ ꯏꯟꯗꯤꯌꯥꯗ ꯃꯥꯡꯖꯕ ꯈꯔꯗꯤ ꯂꯥꯛꯀꯅꯤ, ꯃꯗꯨꯗꯤ ꯏꯟꯗꯤꯌꯥꯅ ꯔꯁꯤꯌꯥꯗꯒꯤ ꯂꯩꯕ ꯊꯥꯎꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯣꯡꯏ, ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛꯁꯤꯡ ꯁꯥꯎꯗꯤ ꯑꯔꯥꯕꯤꯌꯥ, ꯏꯔꯥꯛ ꯅꯠꯇ꯭ꯔꯒꯅ ꯑꯃꯦꯔꯤꯀꯥꯗꯒꯤ ꯊꯥꯎꯁꯤꯡ ꯑꯁꯤ ꯂꯩꯕ ꯇꯥꯔꯒꯗꯤ ꯔꯁꯤꯌꯥꯒꯤ ꯊꯥꯎꯗꯒꯤ ꯍꯦꯟꯅ ꯇꯥꯡꯕ ꯑꯣꯏꯒꯅꯤ꯫ ꯑꯁꯨꯝꯅ ꯔꯁꯤꯌꯥꯒꯤ ꯊꯥꯎꯗꯒꯤ ꯑꯦꯛꯁꯄꯦꯟꯁꯤꯞ ꯑꯣꯏꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯟꯗꯤꯌꯥꯒꯤ ꯐꯨꯌꯦꯜ ビꯜ, ꯍꯥꯏꯕꯗꯤ ꯏꯟꯗꯤꯌꯥꯅ ꯏꯝꯄꯣꯔꯠ ꯇꯧꯔꯛꯂꯤꯕ ꯊꯥꯎ ꯑꯁꯤꯒꯤ ꯑꯄꯨꯟꯕ ꯀꯣꯁ ꯑꯁꯤ ꯃꯁꯥꯅ ꯑꯗꯨꯝ ꯍꯦꯟꯒꯠꯂꯛꯄ ꯇꯥꯕꯅꯤ꯫ ꯃꯁꯤꯅꯅꯤ ꯑꯦꯛꯁꯄꯔꯠꯁꯤꯡꯅ ꯐꯣꯡꯗꯣꯛꯂꯤꯕ ꯆꯠꯂꯤꯕ ꯁꯦꯟꯕꯥ ꯆꯍꯤ ꯑꯁꯤꯗ US dollar billion 7 ꯑꯃꯁꯨꯡ ꯃꯊꯪꯒꯤ ꯆꯍꯤꯗꯅ US dollar billion 12 ꯐꯥꯎꯕ ꯑꯁꯤ ꯌꯧꯔꯕ ꯌꯥꯏ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯤꯕ ꯑꯁꯤꯅꯤ꯫ ꯃꯁꯤꯒꯤ ꯑꯣꯏꯕ ꯈꯨꯗꯝ ꯑꯃꯇꯪ ꯄꯟꯖꯔꯛꯀꯦ꯫ ꯀꯔꯤꯒꯨꯝꯕ ꯏꯟꯗꯤꯌꯥꯅ ꯑꯇꯣꯞꯄ ꯂꯩꯕꯥꯛꯇꯒꯤ ꯊꯥꯎ ꯑꯁꯤ ꯂꯩꯅꯕ ꯍꯣꯠꯅꯕꯗ US dollar billion 100 ꯑꯁꯤ ꯆꯥꯗꯤꯡ ꯇꯧꯔꯦ ꯍꯥꯏꯅ ꯈꯜꯂꯁꯤ꯫ ꯃꯁꯤꯗ ꯔꯁꯤꯌꯥꯒꯤ ꯑꯍꯣꯡꯕ ꯊꯥꯎ ꯑꯗꯨ ꯅꯠꯇꯕ ꯑꯇꯣꯞꯄ ꯏꯔꯥꯛ, ꯏꯔꯥꯟ ꯅꯠꯇ꯭ꯔꯒꯅ ꯁꯥꯎꯗꯤ ꯑꯔꯥꯕꯤꯌꯥ, USA ꯃꯁꯥꯃꯛꯇꯒꯤ ꯑꯣꯏꯔꯁꯨ ꯊꯥꯎ ꯑꯁꯤ ꯂꯩꯕ ꯃꯇꯝꯗ ꯑꯍꯦꯟꯕ US dollar billion 7 ꯑꯁꯤ ꯆꯥꯗꯤꯡ ꯍꯦꯟꯅ ꯇꯧꯒꯅꯤ꯫ ꯑꯗꯨꯅ ꯑꯄꯨꯟꯕꯗ US dollar billion 100 ꯑꯗꯨ ꯁ꯭ꯄꯦꯟ ꯇꯧꯒꯗꯕ ꯑꯗꯨ ꯑꯍꯦꯟꯕ ꯑꯣꯏꯅ US dollar billion 7 ꯑꯁꯤ ꯍꯥꯞꯆꯤꯟꯗꯨꯅ ꯄꯨꯂꯞꯅ US dollar billion 109 ꯑꯁꯤ ꯑꯣꯏꯒꯅꯤ꯫ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯔꯁꯤꯌꯥꯒꯤ ꯁꯄ꯭ꯂꯥꯏ ꯑꯗꯨ ꯀꯛꯈꯤꯕ ꯇꯥꯔꯒꯗꯤ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯄ ꯇꯥꯕꯗ ꯌꯨꯀ꯭ꯔꯦꯟ ꯋꯥꯔꯒꯤ ꯃꯃꯥꯡꯗ ꯏꯟꯗꯤꯌꯥꯅ ꯃꯈꯣꯏꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯀꯣꯛ ꯊꯣꯡꯕ ꯁꯄ꯭ꯂꯥꯏꯌꯔ ꯑꯃ ꯑꯣꯏꯔꯝꯕ ꯏꯔꯥꯛ, ꯃꯊꯪꯗ ꯁꯥꯎꯗꯤ ꯑꯔꯥꯕꯤꯌꯥ ꯑꯃꯁꯨꯡ UAEꯗꯒꯤ ꯊꯥꯎ ꯑꯁꯤ ꯂꯩꯅꯕ ꯑꯁꯤ ꯈꯟꯅꯔꯛꯄ ꯌꯥꯏ꯫ ꯑꯗꯨꯒ ꯑꯇꯣꯞꯄ ꯋꯥꯐꯝ ꯑꯃꯅ ꯔꯁꯤꯌꯥꯒꯤ ꯊꯥꯎ ꯑꯁꯤ ꯂꯦꯞꯇꯅ ꯏꯟꯗꯤꯌꯥꯅ ꯂꯩ ꯍꯥꯏꯕꯒꯤꯗꯃꯛꯇ USAꯅ ꯆꯩꯔꯥꯛ ꯄꯤꯔꯤꯕ ꯇariff ꯊꯝꯈꯤꯕ ꯑꯁꯤꯒꯤ ꯃꯇꯥꯡ ꯑꯁꯤꯗ ꯔꯁꯤꯌꯥꯒꯤ ꯊꯥꯎꯁꯤꯡ ꯑꯁꯤ ꯏꯟꯗꯤꯌꯥꯗ ꯏꯝꯄꯣꯔꯠ ꯇꯧꯕꯒꯤꯗꯃꯛꯇ ꯏꯟꯗꯤꯌꯥ ꯈꯛꯇꯕु ꯇꯣꯉꯥꯟꯅ ꯈꯟꯒꯠꯂꯒ ꯂꯧꯈꯠꯂꯛꯈꯤꯕ ꯊꯕꯛ ꯑꯁꯤꯒ ꯏꯔꯣꯏꯅꯅ ꯏꯟꯗꯤꯌꯥꯅ ꯕ꯭ꯔꯥꯖꯤꯜꯒ ꯂꯣꯏꯅꯔꯒ 50%ꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯡꯕ USAꯒꯤ ꯇariff ꯑꯁꯤ ꯃꯥꯌꯣꯛꯅꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯑꯇꯣꯞꯄ ꯋꯥꯐꯝ ꯑꯃꯅ ꯔꯁꯤꯌꯥꯅ ꯒ꯭ꯂꯣꯕꯦꯜ ꯀ꯭ꯔꯨꯗ ꯁꯄ꯭ꯂꯥꯏꯒꯤ 10% ꯄꯤꯔꯤꯕ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯂꯩꯕꯥꯛ ꯈꯨꯗꯤꯡꯃꯛ ꯑꯁꯤꯅ ꯔꯁꯤꯌꯥꯗꯒꯤ ꯊꯥꯎ ꯑꯁꯤ ꯂꯩꯕ ꯇꯣꯛꯄ ꯇꯥꯔꯒꯗꯤ ꯑꯃꯁꯨꯡ ꯑꯇꯣꯞꯄ ꯂꯩꯕꯥꯛꯁꯤꯡꯅ ꯃꯈꯣꯏꯒꯤ ꯄꯣꯠꯊꯣꯛꯁꯤꯡ ꯄꯨꯊꯣꯛꯄ ꯍꯦꯟꯒꯠꯇꯕ ꯇꯥꯔꯒꯗꯤ ꯀ꯭ꯔꯨꯗꯀꯤ ꯃꯃꯜ ꯑꯁꯤ 10% ꯐꯥꯎꯕ ꯌꯧꯅ ꯋꯥꯡꯈꯠꯂꯕ ꯌꯥꯏ ꯍꯥꯏꯅ ꯁ꯭ꯇꯦꯠ ꯕꯦꯡꯛ ꯑꯣꯐ ꯏꯟꯗꯤꯌꯥꯅꯁꯨ ꯋꯥꯐꯝ ꯑꯃꯁꯨ ꯐꯣꯡꯗꯣꯛꯈꯤꯕ ꯑꯁꯤꯅꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯔꯁꯤꯌꯥꯅ ꯌꯨꯀ꯭ꯔꯦꯟꯗ ꯍꯦꯛ ꯂꯥꯟꯗꯥꯈꯤꯕ ꯑꯗꯨꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯋꯦꯁꯇꯔꯟꯒꯤ ꯂꯩꯕꯥꯛꯁꯤꯡ ꯑꯗꯨꯅ ꯔꯁꯤꯌꯥꯒꯤ ꯃꯊꯛꯇ ꯁꯦꯡꯁꯟ ꯀꯌꯥ ꯑꯃ ꯊꯝꯈꯤꯕ ꯑꯃꯁꯨꯡ ꯔꯁꯤꯌꯥꯒꯤ ꯁꯄ꯭ꯂꯥꯏꯁꯤꯡ ꯑꯁꯤ ꯂꯧꯈꯤꯗꯕꯗꯒꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯏꯟꯗꯤꯌꯥꯅ ꯏꯅꯔꯖꯤꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯁꯤ ꯁꯣꯛꯍꯟꯗꯅꯕꯒꯤꯗꯃꯛꯇ ꯗꯤꯁꯀꯥꯎꯟꯠ ꯑꯃꯗ ꯕꯦꯔꯦꯜꯗ $60ꯗ ꯌꯣꯟꯈꯤꯕ ꯔꯁꯤꯌꯥꯟ ꯑꯣꯏꯜ ꯑꯗꯨ 2022ꯗꯒꯤ ꯍꯧꯅ ꯂꯩꯕ ꯍꯦꯟꯒꯠꯂꯛꯈꯤ ꯍꯥꯏꯅꯁꯨ ꯔꯤꯄꯣꯔꯠ ꯑꯁꯤꯗ ꯄꯜꯂꯤꯕꯅꯤ꯫ ꯑꯗꯨꯅ ꯃꯁꯤꯒꯤ ꯃꯍꯩ ꯑꯣꯏꯅ
Apunba oil importa subna khaktangi sada 1.7 oiramba adudagi senba sahi 2025 asidadi Russia gi share adu sada 35.1 aduda hengalakhi amasung hojik India gi damakta khwaidagi chawba oil importer ni hainasu palli aduga atopa wafam amana US ki President Trump na India da sada yankhai phawbagi tarif asi thamjin khraba matungda India lengakna USA dagi aircraft amadi khulaising leiba matam kharagi oina lepnabasu thorangkhibasu leikhre panba yai India lengakna Defense Minister Rajnath pu lakliba sayol ani ahum asida US ki konung Washington da thana bahaina thorangsu toramani Rajnath ki khongchat atuda US amadi India gi marakta defense ki oiba karbar kaya ama leinariba mari asigi matangda maru oiba wafam khara miyamda lauthokpada natana India na USA dagi anauba khulai khara leiragani haiba wafam ama lauthorakani haina miyamna thajanaramani adubu Defense Minister Rajnath ki USA khongchat asi cancel tawre haina lauthokre matang swai sida senbitlon amadi defense ki lamda malem ge khwaidagi mapangan kanba leibak ama oirakliba China sibu panaba ngamnabagi damakta USA amadi India na matam sangna security amadi defense ki oiba mari asi thamlaga lakhibani adubu US President Trump na India da thamlakhiba sada yankhai gi tarif aduna India amasung USA gi defense amadi security gi mari asita natana diplomatic ki oiba mari su hawkhiba sahi khara asida khwaidagi phattaba haibadu oirakkhre masigi sairak asida White House ki trade advisor amanasu asumna phongdokhi madudi USA na India gi mathakta tariff ki sangwangna thamliba asi India na Russia gi thaugi pothoksing asi leiba lepu haiba yadaba aduna maram oiraga national security issue da akaiba kaya ama lakadabadagi tariff ki sang asi wangna thamkhibani haina phongdolakhiba asini USA gi White House ki trade advisor aduna India busu maran sikhi madudi India hairiba leibak asi tariff ki maharashni India na malem gi oina America gi pothoksing da khwaidagi wangna tariff sing thamnaga lakshibani India na America gi pothoksing gi mathakta tariff thamliba asina aikhogi pothoksing asi phangmada achouba khudong sadaba amasu mayokna halli US na yamlaba dollar kaya ama India da thadari amasung USA na India da thadariba senpham sing asi sumdaba trade environment ga loinaraga makhogi oiba pothoksing asi leinabagi damaktani hairi India gi pothoksing asi America masa singna leibadagi India da yamlaba dollar kaya amasu sangkhibani aduna America gi masing yamlaba dollar kaya ama India ra sangkhiba asi amuk India na Russia dagi thau amuk leibada sijinai hairi aduga USA gi dollar sing aduna Russia dagi thau amuk leikhraga masigi matungda Russia na India na mating pangba American dollar sing aduna langi khusugulai kaya ama leibada amuk sijinai aduga amuk mara lajadraba Ukraine gi mioi singbu amuk hatli attack tawri maramaduna USA na Russia da tengbang piduna Ukraine gi misam miyambu hatpada mating pangbaga chap manakre maramaduna USA na India gi mathakta tarif sing asi thamjinduna makhoida para ama tambibani haina su phongdokhi aduna karigumba India na Russia dagi thawasi leiba lepa tarabadi economic security amasung national security gi marakta leiriba sing adu mapung phana khangduna tarif sing asi amuk sang hantharakpa yai haina su phongdokhi masigi sairak asida US President Trump na India da sada yankhai gi tarif thamjilakhibadagi India gi yaknaba leibak ama oiriba China phawba India gi Michang da akiba leitana songthorakre China da Modi lakani haiba asi hek pau tabadagi China na Modi bu harau tayamna okani haina phongdokhibani masigi hiram asida China na USA busu yaningdaba phongdokhi amadi maran sikhibani India da tarif sada yankhai asi thamliba asi maram sade America gi asoba asoiba amani haina su maran sikhi panba yabadi President Trump na mamang dasu China da tarif sauna thamgani haina aki akhang kaya ama piraga lakhrabasu ngasi phawbagi oinadi China da tarif asi wangna thamba leitri amaromda Trump na India da thamliba tarif sada yankhai asi Bangladesh amadi Pakistan dasu sumna khaktangi tarif sada kun khak thamlaga khenhaliba asini mataw asum tawna Trump gi thawong asina maram oiraga India amadi America leibak ani sigi marakta sanglaba sahi kun manga gi mathakta leirakpa phajaraba mari adu mangkhiba yana leire
ꯑꯗꯨꯅ ꯆꯩꯅꯥꯒꯤ ꯇꯤꯌꯥꯟꯖꯤꯟꯗ ꯊꯥ ꯑꯁꯤꯒꯤ ꯑꯔꯣꯏꯕ ꯁꯔꯨꯛꯇ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯁꯪꯍꯥꯏ ꯀꯣꯑꯣꯄꯔꯦꯁꯟ ꯑꯣꯔꯒꯅꯥꯏꯖꯦꯁꯟ SCOꯒꯤ ꯁꯃꯤꯠ ꯑꯁꯤꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯃꯣꯗꯤꯅ ꯁꯔꯨꯛ ꯌꯥꯅꯕꯒꯤꯗꯃꯛꯇ ꯆꯩꯅꯥꯗ ꯆꯠꯀꯅꯤ ꯍꯥꯏꯅ ꯊꯧꯔꯥꯡ ꯇꯧꯔꯤꯕ ꯑꯁꯤ ꯆꯩꯅꯥꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎ ꯇꯌꯥꯝꯅ ꯑꯣꯛꯈ꯭ꯔꯦ꯫ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯃꯣꯗꯤꯒꯤ ꯊꯧꯔꯥꯡ ꯑꯁꯤ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯃꯔꯛꯇ ꯃꯔꯨꯞ ꯃꯄꯥꯡ ꯑꯣꯏꯕꯒꯤ ꯃꯔꯤ ꯑꯁꯤ ꯍꯦꯟꯅ ꯆꯦꯠꯇꯨꯅ ꯍꯦꯟꯅ ꯐꯕ ꯃꯍꯩ ꯑꯁꯤ ꯄꯨꯔꯛꯅꯕꯒꯤꯗꯃꯛꯇ ꯈꯣꯡꯊꯥꯡ ꯑꯃꯅꯤ ꯍꯥꯏꯅ ꯆꯩꯅꯥꯅ ꯁꯤꯡꯊꯥꯈꯤ꯫ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯃꯣꯗꯤꯅ ꯆꯍꯤ 8ꯀꯤ ꯃꯇꯨꯡꯗ ꯆꯩꯅꯥꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ SCOꯒꯤ ꯁꯃꯤꯠꯇ ꯁꯔꯨꯛ ꯌꯥꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤꯕ ꯑꯁꯤ ꯆꯩꯅꯥꯒꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯑꯆꯨꯝꯕ ꯈꯣꯡꯊꯥꯡ ꯑꯃꯅꯤ ꯍꯥꯏꯅꯁꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯂꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯍꯥꯏꯔꯤꯕ ꯁꯃꯤꯠ ꯑꯁꯤꯅ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯃꯔꯛꯇ ꯌꯥꯝꯅ ꯄꯨꯛꯆꯦꯜ ꯁꯦꯡꯅꯅ ꯑꯃꯅ ꯑꯃꯒꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯍꯦꯟꯅ ꯐꯒꯠꯄ ꯑꯃꯗꯤ ꯆꯥꯎꯈꯠꯄ ꯄꯨꯔꯛꯄ ꯑꯁꯤꯗ ꯆꯥꯎꯅ ꯃꯇꯦꯡ ꯄꯥꯡꯂꯒꯅꯤ ꯍꯥꯏꯅꯁꯨ ꯆꯩꯅꯥꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯈꯤ꯫